Leibaga sigi lemjaningai oiraba medal for gallantry fanglagadabasinggi ming laukthokpada Manipur Police Commando gi personal manga Yaorakle. Hayeng pangthogadoriba Leibaga sigi Republic Day nimitta lanthokadaba medal for gallantry GM President's Medal for Distinguished Service PSM amasung Medal for Meritorious Service MSM fanglagadaba Leibaga sigi Police Fire Home Guard amasung Civil Defense amadi Correctional Service ta mathau tauba personal chamapan ga marfuni thoigi maming matha ngase Minister of Home Affairs ki maikei degi laukthorake masigi manungda Medal for Gallantry fangadaba Leibaga sigi personal chamaga kunmanga gi maming laukthorappada Manipur Police Commando gi personal manga yaurakibane makhoi sing adudi Assistant Sub Inspector Langoljam Lenin amasung Siddharth Thokjom Havildar Thongnaujam Nichal Rifleman Kumam Premananda amadi Constable Ngasepam Vimne top makhalgi thongna lingzel utuna mathau pangthokpa miyoibagi punsi amasung lanthumna chingba kanba pambada lanthumna chingba kanba pamdaba thodok sing thoktanaba hotnaba amadi mara leiba miyoi sing faba ngambagi damakta ikai khumnaba utpa oina award asi pigedabani Gallantry award fanglagadaba personal chamga kun manga asigi manungda personal kuntra manga di left wing extremism gi akan basafu fangliba area amasung Jammu and Kashmir dagi personal nifu manga su yauri adumakpu Northeast region gi oinadi Manipur khaknatana atai state ki personal sing Gallantry award ki ming laukthorappa sida yaurkide